kasi yamna numaiba shori mafamda yamna hagatjadingba numit ama way daigidamagta waynasu kasi program jing masungtam ako'y punna ichirinaw ni haibagi kasi ako'y punjaba se shona kasi ginamit ako'yda anak po orabaso ishori mafamda di anak panati kasi ginamit se ishona hana bangzo na advance na thorang to big urban kasi ishona mabit Christmas ki pangkok jiri ba programs na nagpirkraba nusijaraga igi malida ichinaw ay kraba ilang damsida hingminal ichinaw kuning bukan nasu ina parang jiri membo o nukun jiri say Lord Jesus Christ na ito ginamata po pikiba masigi warida yung famoy ba kakal mong siris sa yung mata ng mayanda jadi kasi nagbikra ko ging mo sagsara kada ba isa sige mayik na sur na music na magkuha mayang sige asigulo ba apol magkanjal sila tapi berkuding mong bagta isyo mana marang kayo bor ibigo isyo Logos Gospel Ministry Music Team may aking mga kuha na tayo na so thanks so much Cheek na ay hindi Cheek na ay hindi Take the one,
ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯏꯁꯩ ꯀꯠꯄꯤꯔꯝꯕ ꯂꯣꯒꯣꯁ ꯒꯣꯁꯄꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯈꯣꯏꯒꯤꯗꯃꯛ ꯈꯨꯕꯥꯛ ꯊꯥꯕ ꯉꯝꯖꯔꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯌꯥꯏꯐꯔꯕ ꯑꯃꯗꯤ ꯆꯤꯡ ꯂꯦꯝꯂꯕ ꯈ꯭ꯔꯤꯁꯃꯥꯁ ꯁꯤꯖꯟ ꯒꯦꯗꯔꯤꯡ 2024 ꯏꯟꯁꯤꯌꯥꯅ ꯁꯤꯟꯖ-ꯂꯥꯡꯖꯔꯤꯕ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯔꯣꯍꯟ ꯐꯤꯂꯦꯝ ꯑꯦꯝꯕꯦꯁꯦꯗꯔ ꯏꯟꯁꯤꯌꯥꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯂꯧꯕꯤꯒꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯑꯍꯥꯟꯕꯗ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯅꯤꯁꯨꯕꯗ ꯉꯁꯤ ꯂꯥꯛꯄꯤꯈ꯭ꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈ꯭ꯔꯤꯁꯇꯗ ꯂꯩꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯇꯒꯤ ꯂꯥꯛꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯄꯨꯟꯕꯤꯔꯤꯕꯁꯤꯡ ꯑꯩ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯑꯕꯦꯟ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯔꯨꯑꯣꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯨꯗꯤ ꯑꯇꯩ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯔꯒꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇ ꯑꯣꯏꯅ ꯂꯣꯏꯅ ꯄꯨꯜꯂꯤ ꯍꯥꯏꯕꯅꯤ ꯑꯃꯦꯟ ꯑꯗꯨ ꯑꯩ ꯆꯔꯆꯁꯤꯡꯗ ꯇꯣꯏꯅ ꯍꯟꯗꯛ ꯑꯩꯈꯣꯏ ꯋꯥ ꯍꯥꯏꯕ ꯆꯠꯄ ꯀꯥꯟꯗꯗꯤ ꯐꯥꯒꯤꯒꯤ ꯋꯥꯁꯦ ꯌꯥꯝ ꯊꯣꯛꯄꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯋꯥ ꯉꯥꯡꯂꯝꯗꯥꯏꯁꯦ ꯄꯤ ꯑꯣꯏꯅ ꯁꯤꯟꯊꯟꯒꯦꯅ ꯇꯧꯋꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯏꯁꯣꯔꯅ ꯊꯃꯣꯏꯗ ꯑꯩꯈꯣꯏꯗ ꯄꯣꯠꯂꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯟꯍꯟꯕꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯩꯈꯣꯏ ꯀꯩꯝ ꯂꯩꯔꯒ ꯁꯤꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝ ꯇꯣꯏꯅ ꯑꯩꯅ ꯆꯔꯆꯁꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯄꯥꯁꯇꯔꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯈ꯭ꯔꯤꯁꯃꯥꯁꯀꯁꯦ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅꯦ ꯑꯗꯨꯅ ꯏꯁꯣꯔ ꯌꯥꯝ ꯇꯣꯏꯅꯤꯌꯦ ꯄ꯭ꯔꯚꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯆꯥꯅꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯖꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯕꯥꯇꯣꯟ ꯑꯃꯨꯛꯇꯪꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯖꯒꯦ ꯏꯁꯣꯔꯗ ꯅꯤꯖꯔꯨꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯌꯥꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤ GM ꯍꯣꯜꯁꯤꯗ ꯑꯩꯈꯣꯏ ꯁꯤꯟꯕ ꯐꯪꯖꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯦꯕꯦꯟ ꯈ꯭ꯔꯤꯁꯃꯥꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯏꯟꯁꯤꯌꯥꯅ ꯁꯤꯟꯕꯅꯤꯅ ꯆꯨꯝꯃꯦ ꯃꯃꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯌꯨꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯑꯩꯈꯣꯏ ꯃꯃꯤꯡ ꯑꯃꯗꯤ ꯊꯣꯟꯕ ꯌꯥꯗꯕꯒꯤ ꯏꯟꯁꯤꯌꯥ ꯍꯥꯏꯖꯕ ꯋꯥꯅꯤ ꯃꯁꯤ ꯄꯨꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯗ ꯂꯩꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯟꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯇꯒꯤ ꯂꯦꯡꯕꯤꯔꯛꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯗ ꯂꯩꯕꯤꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯌꯨꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯏꯀꯣꯛꯅꯣꯅ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯈꯛꯀꯤ ꯑꯩ ꯃꯃꯤꯡ ꯂꯧꯈꯠꯆꯒꯦ ꯁꯣꯏꯈꯤꯕ ꯆꯠꯊꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕꯤꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯀꯣꯒꯤꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄꯤꯌꯦꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯌꯦ ꯑꯗꯨꯒ MCCC ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯔꯆꯦꯁ ꯀꯥꯎꯟꯁꯤꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯔꯛꯇ ꯂꯥꯛꯑꯒ ꯂꯩꯕꯤꯔꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯄꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔ ꯑꯃ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯣꯏꯅ ꯃꯃꯤꯡ ꯈꯣꯝꯒꯠꯆꯔꯕꯗ UNLFꯀꯤ ꯔꯤꯖꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯂꯤꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕꯝ ꯊꯥꯅꯕꯁꯨ ꯑꯩꯈꯣꯏ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯐꯣꯛꯁꯀꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯒꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯇꯝ ꯍꯥꯏꯖꯅꯤꯡꯉꯒ ꯂꯣꯏꯁꯤꯟꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯇꯤꯟꯈ꯭ꯔꯕ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯁꯤ
mayamna yam lana sum koise lobiram se matamgi khongleina prabhuna kawai sengna inchibiduna wa mayam manga tawriba activity mayam sinabuti ꯑꯩꯈꯣꯏꯁꯦ ꯏꯁꯣꯔ ꯈꯨꯔꯨꯝꯖꯕꯅꯤꯀꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯆꯕꯒꯤ ꯃꯇꯝ ꯑꯃꯁꯨ ꯂꯧꯈ꯭ꯔꯦ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯍꯟꯗꯛ ꯀꯦꯔꯦꯂꯥꯗ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯕ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯩ ꯃꯥ ꯃꯁꯛꯁꯨ ꯈꯪꯉꯤ ꯍꯦꯛ ꯎꯅꯕꯗ ꯃꯥꯅ ꯊꯧꯔꯝꯗꯣ ꯁꯤꯟꯕ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨ ꯃꯥꯅ ꯊꯧꯔꯝꯁꯦ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ ꯃꯥꯅ ꯋꯥꯍꯩ ꯄꯔꯦꯡ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯁꯣꯛꯈꯤꯕ ꯑꯗꯣ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯕꯨ ꯑꯣꯏꯁꯅꯨ ꯅꯣꯟ ꯈ꯭ꯔꯤꯁꯇꯤꯌꯟꯕꯨ ꯑꯣꯏꯁꯅꯨ ꯁꯤꯡꯁꯤ ꯂꯣꯏ ꯇꯥꯍꯟꯅꯤꯡꯕ ꯑꯩꯅ ꯋꯥꯍꯩ ꯄꯔꯦꯡꯗꯨ ꯃꯥꯅ ꯍꯥꯏ ꯔꯣꯍꯟ ꯃꯇꯝ ꯑꯃꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯝꯃꯤ ꯌꯥꯝꯁꯨ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯑꯩꯅ ꯍꯟꯗꯛ ꯈꯥꯡꯉꯕꯣꯛꯇ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯆꯠꯄ ꯃꯇꯝꯗ ꯏꯃꯥ ꯃꯧ ꯅꯍꯥ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯃꯧ ꯅꯍꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯍꯧꯕ ꯑꯃꯅ ꯍꯥꯏꯔꯦ ꯑꯁ ꯔꯣꯍꯟ ꯂꯥꯛꯑꯦ ꯃꯥꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯅꯦꯅ ꯑꯗꯣ ꯅꯥꯀꯟꯗꯩ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯦ ꯃꯥꯁꯤ ꯀꯔꯤ ꯑꯣꯏꯒꯦꯅ ꯑꯗꯣ ꯈꯪꯗꯕ ꯍꯥꯏꯁꯦ ꯈꯪꯗꯕꯅꯤ나 ꯅꯥꯀꯟꯗꯒꯤ ꯃꯧ ꯅꯍꯥ ꯏꯃꯥ ꯑꯃ ꯀꯩ ꯈꯨꯝꯃꯛꯀꯦꯗ ꯃꯥꯁꯦ ꯍꯥꯎꯒꯤ ꯃꯀꯣꯛ ꯑꯣꯏꯕꯅꯤ ꯍꯥꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤꯅꯦꯕꯀꯣ ꯍꯥꯎꯒꯤ ꯃꯀꯣꯛ ꯑꯣꯏꯕꯅꯤ ꯍꯥꯏꯌꯦ ꯃꯥꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤꯅ ꯀꯦꯔꯦꯂꯥꯗ ꯏꯌꯥꯝꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦꯗ ꯔꯣꯍꯟ ꯃꯇꯝ ꯑꯃꯗꯗꯤ ꯅꯪꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯝꯃꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯄ ꯃꯩꯇꯩꯁꯤꯡꯁꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯝꯃꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯌꯥꯝꯁꯦ ꯊꯣꯛꯄꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯏꯃꯥꯁꯤꯡꯅꯁꯨ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯁꯦ ꯂꯩꯍꯜꯂꯝꯕꯒꯤꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯒꯤ ꯏꯔꯥꯡꯁꯦ ꯊꯣꯛꯄꯅꯤ ꯂꯥꯟꯗꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯎꯠꯄꯤꯕꯅꯤꯀꯣ ꯍꯥꯏꯅ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯣꯟ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯖꯤꯁꯨ ꯅꯤꯡꯖꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯣꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏ ꯀꯧꯖꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯑꯦꯇꯥꯌꯔꯗ ꯀꯜꯆꯔꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯝꯗ ꯆꯠꯅꯔꯝꯃꯤꯕ ꯑꯩꯈꯣꯏ ꯑꯊꯦꯡꯄꯣꯠ ꯀꯥꯍꯟꯖꯗꯅ ꯃꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯀꯠꯆꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯂꯥꯏꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯇꯣꯏꯅ ꯑꯩꯅꯁꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯍꯥꯏꯖꯕꯁꯦ ꯊꯃꯣꯏꯗꯤ ꯖꯤꯁꯨꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯐꯣꯛꯁꯀꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯖꯥꯇꯤꯁꯤꯡꯗ ꯑꯩꯅ ꯑꯃꯈꯛꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩ ꯂꯣꯏꯖꯔꯦ ꯌꯥꯝ ꯁꯥꯡꯅ ꯂꯧꯖꯔꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯃꯌꯥꯝ ꯇꯣꯏ ꯍꯥꯏꯕꯤ ꯔꯣꯍꯟ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯁꯦ ꯅꯪ ꯑꯗꯣꯝꯗꯁꯨ ꯎꯕ ꯑꯇꯩꯒꯤꯁꯨ ꯎꯗꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯔ ꯊꯣꯛꯍꯟꯕꯤꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯇꯣꯏ ꯍꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤꯗ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯁꯥꯈꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯅ ꯊꯣꯛꯑꯒ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯔꯣꯍꯟꯅ ꯉꯥꯡꯕ ꯅꯠꯇꯦ ꯃꯁꯤ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯚꯣꯏꯁꯅꯤ ꯍꯥꯏꯕꯁꯤꯃ ꯑꯗꯨ ꯃꯌꯥꯝ ꯉꯥꯡꯈꯤꯕ ꯈꯔ ꯈꯛꯇꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯦꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯧꯕꯤꯅꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯚꯥꯞ ꯇꯥꯍꯟꯅꯅꯕ ꯂꯩꯔꯒꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯔꯣꯍꯟ ꯐꯤꯂꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯗꯨꯅ ꯃꯌꯥꯝꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯕꯁꯤꯡꯇꯪꯁꯨ ꯃꯌꯥꯝ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯔꯣꯍꯟ ꯐꯤꯂꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩꯁꯤꯡꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯃꯄꯨꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯄꯨꯕꯤꯔꯛꯅꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯅꯥꯏ ꯈꯨꯔꯥꯏꯖꯝ ꯁꯨꯔꯖ ꯀꯨꯃꯥꯔ ꯄ꯭ꯔꯦꯁꯤꯗꯦꯟ ꯏꯟꯁꯤꯌꯥꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯧꯅꯤꯖꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯆꯤꯡꯕꯤꯅꯅꯕ ꯅꯣꯂꯨꯛꯆꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯈꯨꯔꯥꯏꯖꯝ ꯁꯨꯔꯖ ꯀꯨꯃꯥर ꯄ꯭ꯔꯦꯁꯤꯗꯦꯟ ꯏꯟꯁꯤꯌꯥ
Tinibiriba ahalaman imaybe ipaipal isilina chilchal marumapa pai kumnamako. International Mitay Christian Youth Assembly Mount Sinjeraga Kubak Sangjaw Taral Manazabna Ikok Nonna Kurumjari Chahi Loyamdai Matamsida Mahusha Ekoina Christmas Matam Naksilate Haina Haraw Maina Aigi Dinas Munda Thorum Pangtok Lambatu Matam Kragi Mamandagi Ekwagi Ningasang Sing Kai